ꯇꯨꯝꯃꯣꯔꯁꯤꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏ ꯀꯣꯛꯅꯧꯔꯕꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯦ ꯅꯨꯡꯗꯥꯡꯁꯨ ꯀꯣꯛ ꯇꯨꯝꯗꯦ ꯁꯨꯝ ꯎꯪꯗꯅ ꯐꯝꯗꯅ ꯃꯪꯗꯅ ꯂꯩ ꯅꯠꯇꯦ ꯀꯩ ꯀꯥꯟꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯒꯥꯏꯗꯨꯔꯣ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯗꯕ ꯌꯥꯔꯣ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯈꯪꯉꯤ ꯅꯠꯇꯦ ꯅꯪ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯗ꯭ꯔꯣ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯕ꯭ꯔꯣ ꯂꯩ ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯂꯩ ꯆꯤꯡꯈꯩ ꯂꯤꯖꯤ ꯆꯤꯡꯈꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯇꯨꯀꯠꯆꯒꯅꯤ ꯅꯪ ꯑꯗꯨꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯂꯤꯖꯤ ꯍꯣꯏ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯥꯏ ꯅꯣ ꯕꯠ ꯅꯪ ꯃꯥꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯕ ꯌꯥꯒꯗꯒꯦ ꯅꯕꯥꯅꯤꯅꯗꯤ ꯇꯤꯟꯅꯔꯤꯕꯅꯦꯅ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯤꯅꯗꯤ ꯅꯕꯥꯅꯤꯁꯦ ꯀꯔꯤꯅꯦꯅ ꯑꯣꯏꯅ ꯈꯪꯕ꯭ꯔꯣ ꯃꯤꯅ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯄꯪ ꯈꯟꯗꯕ ꯌꯥꯗꯦꯅꯦ ꯂꯤꯖꯤꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯝ ꯂꯣꯏꯅꯕ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯈꯜꯂꯨꯅꯦ ꯅꯨꯄꯤꯗꯣ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯀꯔꯤꯅꯦꯅ ꯎꯔꯝꯒꯅꯤ ꯅꯪꯒꯤꯗꯤ ꯈꯟꯗ꯭ꯔꯁꯨ ꯌꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯪꯒꯤꯗꯃꯛꯇ ꯅꯃꯥꯟꯅꯕꯤꯒꯤ ꯄꯨꯟꯁꯤ ꯃꯩꯈꯥ ꯊꯥꯍꯟꯕꯗꯤ ꯅꯪꯁꯨ ꯐꯔꯣꯏꯗ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯌꯧꯅ ꯑꯩꯗꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯇꯥꯛꯄꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯉꯣꯟꯗ ꯔꯥꯟꯕ ꯁꯤꯔꯝꯂꯒ ꯅꯪꯕꯨ ꯃꯤꯒꯤ ꯃꯤꯆꯩꯐꯝ ꯑꯣꯏꯍꯧꯕ ꯍꯟꯖꯤꯟ ꯌꯥꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯣ ꯆꯤꯡꯈꯩꯗꯁꯨ ꯂꯤꯖꯤꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯑꯣ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪ ꯉꯥꯡꯒꯅꯨ ꯅꯪꯒꯤ ꯅꯄꯥꯅ ꯅꯪ ꯇꯠꯇꯨꯅ ꯑꯣꯠꯄꯤꯕꯗꯒꯤ ꯅꯪ ꯉꯥꯎꯔꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯗꯕ ꯁꯔꯨꯛ ꯏꯃꯥꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈꯤꯕꯗꯣ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯧ ꯃꯤꯉꯣꯟꯗ ꯁꯩꯗꯥꯡꯅꯒ ꯍꯤꯡꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯑꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯐꯨꯒꯠꯂꯨ ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯑꯐꯕ ꯇꯥꯈ꯭ꯔꯕꯒꯦ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯈꯔ ꯍꯥꯏ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯂꯝꯕꯤ ꯉꯥꯛꯇꯅꯦ ꯅꯪꯅ ꯇꯥꯛꯂꯤꯕꯁꯦ ꯅꯁꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯍꯧꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯨꯟꯅ ꯈꯟꯊꯖꯔꯒꯦ ꯑꯩꯁꯦ ꯅꯪꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅꯤ ꯑꯩꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯅꯤ ꯗꯗꯥ ꯗꯗꯥ ꯀꯅꯥ ꯑꯣꯏꯁꯥꯃꯤꯅꯦ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯅꯪ ꯆꯥꯛꯅꯔꯝꯃꯕ ꯊꯤꯔꯝꯃꯕꯅꯤ ꯅꯪ ꯀꯧꯕ ꯀꯥꯈꯠꯂꯛꯄꯅꯤ ꯂꯥꯛꯑꯣ ꯆꯥꯊꯣꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯈꯨꯇꯥ ꯇꯧꯏꯁꯤꯕꯣ Listen everyone, ngasidagi na ko'y class ta sarta na ubama join tawragani. Please welcome him. Hayma, yang pasti hebat. Kalian ni hello kembali ni.
ꯁꯤ ꯑꯅꯤꯁꯤ ꯂꯧꯔꯒꯦ. ꯁꯤ. Hi everyone, I'm Albert. Albert asigi sisida famuro nang. Hi, Albert haiba natro. Ai ming Silky. Horen, akhoi college ki campus sida ne. Aina tur tawbige nangdo anauba student oibanina. ꯇꯧꯔꯤꯁꯦ ꯁꯤꯅ ꯄꯤꯖꯩ College da ne amkam se. ꯏꯀꯥꯏꯕ ꯃꯔꯣꯜ ꯈꯪꯗ꯭ꯔꯤꯕ ꯃꯃꯥꯏ ꯈꯛꯇ ꯊꯥꯕꯅꯦ ꯅꯨꯄꯥꯝꯗ ꯂꯥꯛꯄ ꯌꯥꯗꯦ. mayamdo aina pijiko. Horen break da aina pijiko. Tao. Asi khata nate ba ko. Akhoi college campus sida ni ne. Mafam fazaba mayam leijaningo aduga asim thatana auditorium ne ba. Washroom se krom lagi. Hello. Washroom nanda sange tawne. Asomda leibane. Nang sanga mo yarni. ꯍꯧꯖꯤꯛ ꯅꯨꯄꯥꯗꯨꯔ ꯅꯪ ꯍꯥꯏꯁꯦ? ꯃꯥꯅꯦ. 누미뚜다 아이가 마가 탱나기보다 아이가 씹어보 까우트리. Sanju. ꯂꯥꯏꯟ ꯏꯟꯁꯤꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ. ꯀꯣꯛ ꯁꯣꯂꯣ ꯀꯩꯅꯣ ꯅꯪꯁꯨ ꯃꯉꯣꯟꯗ. ꯃꯥꯅꯁꯨ ꯅꯪ ꯅꯤꯡꯁꯤꯡꯉꯝꯕ ꯌꯥꯏ. 아이가 뭐이다. 이까이지. Albert. ꯃꯥ ꯅ꯭ꯌꯨ ꯀꯃꯔꯅꯤꯅꯅꯦ ꯈꯪꯅꯕ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏ. Si college sidi hoigini. Sida akoina tawba ngamladwa kaisu leite. We don't usually invite people to our group, but siga opportunity se I know on the dipige. Join us. We can rule together. 꼭 ꯇꯤꯟꯅꯁꯜꯂꯣ. ꯃꯗꯨꯏ ꯆꯤꯡꯈꯩꯗꯨꯁꯨ ꯉꯁꯤꯁꯨ ꯂꯥꯛꯇ꯭ꯔꯦ. ꯃꯥ ꯂꯥꯛꯑꯗꯤꯀꯣ ꯑꯁꯤ ꯀꯣꯛ ꯇꯤꯟꯅ ꯌꯥꯔꯝꯅꯤ. ꯑꯩꯈꯣꯏ ꯁꯤ ꯀꯦꯝꯄꯁꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯡꯁꯤꯅ ꯍꯥꯏꯕꯤꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ. ꯍꯥꯏꯕꯤꯗ꯭ꯔꯒꯅ ꯀꯣꯂꯦꯖ ꯂꯥꯛꯄ ꯀꯤꯟꯅꯗꯅ ꯑꯦꯛꯖꯥꯝ ꯈꯛ ꯂꯥꯛꯅꯔꯤꯕꯣꯠꯅꯤꯗ. 아이 까우바 ꯉꯝꯗꯧ ꯃꯥꯟꯗꯦꯗ. ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯥ ꯅꯨꯃꯤꯠꯇꯣ ꯑꯩꯗꯧꯅ ꯀꯩꯁꯨ ꯅꯤꯡꯁꯤꯡꯉꯝꯃꯔꯣꯏꯗ. Ado kai khalino nangbo. You wanna join us or ꯍꯩꯃꯥ ꯁꯤꯜꯀꯤꯁꯨ ꯁꯤ ꯆꯪꯉꯦꯅꯦ. Paidena. ꯈꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯗꯨ ꯅꯨꯄꯥꯗꯨꯅ. ꯉꯁꯥꯏ ꯋꯥꯏꯟ ꯊꯣꯛꯃꯤꯟꯅꯈꯤꯗꯥꯏꯅꯦ. ꯈꯪꯗꯦꯗ. Okay. Mafam khudingda tawba zainda sumaina. Akoi hanai college da weba. ꯌꯥꯝ ꯍꯔꯥꯎꯏꯗ. ꯍꯣꯏ.
ꯅꯪꯒꯤ ꯅꯔꯝꯗ ꯂꯥꯛꯄ ꯈꯛꯇꯅꯤ ꯇꯤꯟꯅꯕꯁꯨ ꯅꯠꯇ꯭ꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯧꯕ ꯉꯝꯗꯣꯔꯤꯕꯣ ꯉꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏ ꯈꯪꯉꯤ ꯅꯔꯦꯟ ꯂꯩꯇꯕꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯈꯛꯇꯅꯤ ꯍꯜꯂꯣ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩ ꯅꯥꯔꯦ ꯍꯥꯏꯕ ꯏꯁ ꯀꯔꯤ ꯅꯥꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤꯠ ꯁꯝ ꯅꯥ ꯂꯣꯏ ꯅꯥꯔꯦꯃꯤ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯉꯁꯥꯏꯁꯨ ꯀꯣꯂꯦꯖ ꯂꯥꯛꯇꯦ ꯚꯥꯏ ꯑꯩꯗꯣ ꯅꯣꯡ ꯅꯤꯅꯤ ꯀꯣꯂꯦꯖ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯕ ꯃꯣꯔꯦ ꯆꯠꯇꯣꯔꯤ ꯑꯦ ꯀꯩꯗꯧꯕ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯦꯗꯣ ꯃꯥ ꯆꯠꯇꯧꯕ ꯑꯗ ꯑꯩꯁꯨ ꯌꯥꯎꯗ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯤꯅꯦꯃꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯤꯖꯤꯗꯤ ꯑꯩ ꯃꯤꯁ ꯇꯧꯋꯦꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯩ ꯀꯣꯂꯦꯖ ꯂꯥꯛꯇꯕꯁꯦ ꯋꯥꯏ ꯁꯪꯉꯦꯅ ꯍꯥꯏꯍꯧꯕꯅꯦ ꯅꯪ ꯂꯥꯛꯇꯕꯒꯤ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯨꯄꯤꯗꯨꯁꯨ ꯃꯗꯨ ꯃꯁꯨꯕꯀꯣ ꯆꯤꯡꯈꯩ ꯍꯥꯎ ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯑꯝ ꯇꯝꯃꯨꯔꯥ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯔꯛꯑꯣ ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯑꯩ ꯀꯣꯟꯅ ꯇꯝꯃꯒꯦ ꯑꯁ ꯂꯤꯛꯈ꯭ꯔꯄꯣꯠꯅꯤ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯃꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯩ ꯊꯝꯃꯒꯦꯀꯣ ꯅꯪ ꯐꯖꯅ ꯆꯠꯂꯣ ꯁꯦꯞ ꯖꯔꯅꯤ ꯊꯝꯃꯒꯦꯀꯣ ꯋꯥꯁꯦ ꯍꯥꯏꯔꯨꯗ ꯑꯣꯏꯔꯗꯤ ꯀꯩꯗꯧ ꯍꯧꯗꯣꯔꯤꯅꯣ ꯈꯪꯗꯦꯃꯤ ꯁꯤ ꯃꯤꯁꯦ ꯑꯦ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯃꯤꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂꯨ ꯅꯪ ꯃꯊꯪ ꯑꯣꯖꯥꯗ ꯍꯥꯏꯒꯤꯗ꯭ꯔꯕ ꯍꯥ ꯅꯪ ꯍꯥꯏꯒꯤꯗ꯭ꯔꯕ ꯑꯉꯥꯡ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯤꯡꯉꯗꯤ ꯁꯥꯅꯤꯡꯉꯗꯤ ꯁꯥꯔꯣꯁꯦ ꯃꯔꯨꯞ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯃꯥꯅ ꯅꯣꯏꯗ ꯀꯔꯤ ꯂꯥꯏꯈ꯭ꯔꯒꯦꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯥꯔꯦ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯁꯤꯕꯨ ꯃꯥꯕꯨ ꯉꯥꯛꯄꯤꯔꯣ ꯀꯔꯤꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯔꯨꯞ ꯍꯥꯏꯕ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏ ꯑꯗꯨ ꯑꯣꯏꯗꯤ ꯁꯤ ꯇꯩꯊꯣꯛꯑꯣ ꯅꯪꯕꯨ ꯃꯥ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯁꯤ ꯇꯩꯊꯣꯛꯑꯣ ꯃꯁꯤꯅ ꯅꯠꯇꯦ ꯁꯤ ꯇꯩꯊꯣꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯗꯤ ꯃꯥꯕꯨ ꯏꯆꯝ ꯆꯝꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯊꯧ ꯅꯠꯇ꯭ꯔꯒ ꯅꯊꯧ ꯁꯥꯔꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯆꯤꯡꯏ He has to pay the price now. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯑꯁꯨꯛ ꯆꯥꯎꯔꯒ ꯈꯟꯅꯔꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯥꯛꯂꯒ ꯁꯟꯖꯨ ꯅꯪ ꯍꯟꯗꯛꯀ ꯀꯌꯥꯔꯛ ꯁꯨꯔꯦ ꯃꯐꯝꯁꯤꯗ ꯂꯦꯞꯄꯤꯁꯦ ꯅꯕꯥꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯍꯦꯛ ꯇꯧꯔꯕ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯒꯦꯠ ꯑꯥꯎꯠ ꯁꯟꯖꯨ ꯅꯪ ꯉꯥꯏꯈꯣ ꯁꯟꯖꯨ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯤꯠ ꯂꯥꯏꯁꯦ ꯇꯣꯏꯃꯟꯈ꯭ꯔꯦꯅ ꯆꯥꯛꯈꯩ ꯃꯥꯟꯅꯔꯒ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯦꯅ ꯏꯔꯥꯡ ꯊꯣꯛꯂꯛꯑꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ Miss, thokning thokjazanu kainu. Mafamse akhoi paungini natte karang ke dongam dunu. Chahi khare matungdadi principal ka da famdu se
미수 마땅도 파보 자고에디 서 가이나 거도 선수! 보인다. ꯅꯪ ꯀꯥ ꯑꯃꯗꯤ ꯍꯦꯟꯃꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯩ ꯇꯧꯔꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯅꯪ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇꯥꯛꯊꯣꯛꯀꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯣ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯉꯁꯥꯏ ꯁꯨꯝ ꯁꯟꯖꯨ ꯑꯩꯅ ꯂꯥꯟꯅ ꯈꯟꯈꯤꯕꯅꯤ ꯃꯗꯨꯏ ꯁꯟꯖꯨꯗꯣ ꯌꯥꯝ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯤ ꯈꯪꯉꯕ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯣꯟꯖꯅꯨꯀꯣ 자. ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩꯗꯧꯕꯗ ꯁꯣꯛꯏꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯁꯦ ꯁꯛ ꯎꯒ꯭ꯔꯒꯨꯝ ꯑꯣ ꯅꯪ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯌꯥꯎꯕꯗꯣ ꯅꯠꯇ꯭ꯔꯣ ꯇꯥꯏꯌꯦ ꯑꯜꯕꯔꯠ ꯑꯩ ꯕꯤꯕꯣ ꯑꯣ ꯑꯩ ꯅ꯭ꯌꯨ ꯀꯃꯔꯅꯤ ꯑꯗꯣ ꯅꯪ ꯅꯝꯕꯔ ꯂꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯑꯩꯅ ꯑꯦꯕꯁꯦꯟ ꯑꯣꯏꯕ ꯀꯥꯟꯗ ꯅꯣꯠꯁꯇꯣ ꯅꯪꯉꯣꯟꯗꯩ ꯂꯧꯕ ꯌꯥꯅꯕ ꯑꯩꯅ ꯇꯤꯟꯅꯩꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯗꯤꯕꯀꯣ ꯅꯣꯠꯁꯀ ꯑꯃꯠꯇ ꯊꯝꯕꯖꯥꯠ ꯅꯠꯇꯦ ꯃꯣꯏꯗꯤ ꯍꯥꯏꯔꯒꯦ ꯁꯦꯞ ꯇꯧꯁꯜꯂꯣ 6009 201 507 ꯑꯣꯀꯦ ꯑꯣꯀꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯁꯤꯗꯅ ꯑꯩ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯔꯨꯒꯦꯀꯣ ꯁꯤ ꯋꯥꯔꯤꯁꯦ ꯀꯔꯝꯅ ꯂꯣꯏꯔꯛꯀꯗꯣꯏꯕ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ Hi. tꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ 이루제이도 자꾸 좀 떼야 돼.